खुरुमजरी ISTV खुनाई सिगी मनी मिदेंग ताबिब पुनमकपु तराम नोकजरी खुनाई सिगी मनी हाइब प्रोग्राम असिदा इरमदम मणिपुर असिदा हिरम अमनत्रक अमदा माय पाकलब मियोय सिंग अदबु पुरक्तुना वरी वताई सानजबगी तंजादुनी अदुग मखुना करमना हौखिबगे करमना हिंगली मखा तारकपत करी पामनी हाइब सिंग अदु मयामदा खंगहनजनबगी दमक पुथोकसब प्रोग्राम असि एखोइना ngasi unajari basi mamangda unajaki oza sorry senjam go wari watai sanabagi tanjaduni masina ani suba episode ama oina miyamda khudol tamjabani ta sorry ba muka hana taram nokjari da sorry khoi mamangda wari watai sanabada khoina yawgre struggle kamaina mayuk narpa dagi di lamji da langna bo khona da mayam gi mateng na budi hena awaba mayuk na gidren hai ko mateng pangbi ba oza adagi pasha lobi dana hiram lamji da pubira ko mayam na hai gre ko adu khoi gi stage ta ga yana hana perform to bada da sorry na ga stage ta ga yana hana ka bada kari kari feel to gi mayam na dum warmly welcome to pra ta thi to oina ga to pra habda anoba mayam na sa khangdingai oringai da adu gi experience to amtang share to bi hoi stage ka abje ko ai yam no budi na timram de angang ri de lo to ro po ne ba ade mature kan de frontman ne ba da sai sak pipe je ko musician me am le su mo su thaga to ni khomangam do yor adu he na muka mamang da je frontman ko ko koi band amagi su mamang da mana lerga mana mayam go mana magi through the gi mayam go paw phone na ga sai mo sai je mai tok du ne do aina hojiki sa anga wa da thang ga koi ima hoina baba hoina dum stand da dum microphone stand da thang jalam dum sale hai ko adu na ama ne du ga wakal tarakan da kai kaab se college life da school gi da ka bia mar mi sai sak ba forward singer sak lai ne ka to ko adu da ai sa ona ba ka ni mar nang sei du ga na koi sum phan thilaga school manung da sak do moi di khang bani na moi de ai sei tam ba loi re je khang pot dia ba ai ju tu mina dum lai san nei ne ba adu nang so ka ne sei awai mi go de gi khara ka la ka no to bo se to yo adu ga adu puno se to khraga professionally profession amo ina hawra da di sakpase ai je film forum manipur hamba kano ka festival of manipulation mana mo tawe kano da lamphela adu da sakpase de ne compose to ro matam ni ko adu compose to ba haibidi matek to ga so ne adu sei ma pung ma sarak pa ga mai pha na bagi pha da ya da bagi kano ma adagi adugi experience ko adu da lat soi ko sakhiye ba sakpangam da ba mai ek su pha ga dra adagi mina sibu music composer ne ka hara sibu sakpa haita bu khota ba ka na har ka da ka adum kuk na sana sali nga ta ne normal loina toro madi kem toro da ba adum hai sing sa do kuk na hai pa sa ba hai ta ne ko kan kan jan ba do ha isana bukan kan jan ba oh yam ya hai man sing mala ju passing thui nam lai na khakala li kai khaloi da ba isam normal sakpa ya ba do ko aduma yam du soy ni hengi and then aina musician oi na ko aduma tam da ai se MSM na be na ma da aina koi moi senior oi ga haitare ai satra sing yam lo yawe MSM sida hoji ai musician oi na chatle ba nungdi oina mo khoi gi ai satra boiler nai aduna ai wana dasuri guru nungdang jo nungdin da composer jo nungdang do sai do khom ba ka sasina adu nungji nungai mi ga ju bit ta khom ba chat pa yar me da isai je last ki khambuk tani ne khambuk ki sor ma ban da ko adu da ai je musician no khongai ne khongai ga loraga sai da sang na ba na last ko thoro pa de mi je pu mora je pa pu adu gi ko de ai di kana gumbo de thamoi ka dam ne ko ai dum khale o ka do hogla zali no se dum khange ba ai di sa su dum chakani dum khalle ba ai di ai je kana no khang da ai dum mukta moi matam hadi ngalingai kolingai matam da saubo kolobo di fa ba mayam do so ga wara ba matam do da amu kana no kai no masak khang da ba singer ne na amu thoksalak phajida ko
nasin thi ai ni moi hol ki bo mo se ko pu ai stage singer performer mo ina stage ta lerga di nungai ba thabak ti nate bi sa da haji bong ning jangi nungai ta ba duni ba ta sengna ta kanu oi duni nate nungsu nungai te nungsu nungning ne have de nungsu nungai te aduga matam du da ai already singer ani hum kano tau khra bane ko ai haw kani dum khange ba ai bi matam du da isai ji sakhe ta di isai ai saktoi isai ja hana mina masa khangbam change ba ma han popular oi draga di isai ju kaino khangdaba singer ju kaino khangdaba thola de animal pasala khode dum hogol chen ta ne ko madu gi ai punji de su ka ya ro ko adu buk es ai khale khoi gi sida ningan na ba ya de habdo thaina ai bengaluru sa mo tamda ai gonda kapgi warim legi ba ko adu dai aina mi afawa mi gi wari nobel gumba adigi mi punji wari pawai ja adumba area la ko na control to bungam nam ne ba yes ai khang da yo na noi nong de ai ku tan tan halaki ai dum bana la za khali ni ko first adu na hawro khallu budi yab na te ko adu ka na themjan jagi ba ai thamoi do aduna mi gi afaw mi gi punsi wari je naina ba ama changi maram di keno da aduna adumaina awaba adumaina wakhan nuai ta ba ai gonda adu lakwa matam na ka aduna control tawwe wani na ta de as ai ju kaw ya de jin ju ikai edu ikai basu ikai de maram di moi matam du da ai je kana no khang pon de ba sen ki ju khoi gi manipur sida tawje khoi gi hawgul hana masa khangraba mi di taram na okpa do anoba hawgulak pa mi jing ji nade adu ayam ba khoi le kai de sei to bu anoba saraga de papa sangi ba nade mahau sa ne mi dimal le to photo ko maina aina changjar ga mi gi mina demand tawbo area changjalu ba ya mo de ko masi manipur khakti oiraba anoba na thawat bidawa de ari na hoi adu success oidaba mi kamaina mi ne ko pa ko na success mai pa na kan hono ai ji adu ina dro sam phase a khoi miyang ta video myam na su yam na khoi gi ta ba da yam na nungai ba hai ba du oidune adu hon aning bam su oidune ta sengna khoi gi lam ji lak pa da ninghan na ram jing do ai je ta bi dra ga di ga hai ba do adu gi punamak to lai kaw khra ni ran nan da hor ko mi a power mi du ko mana na ta ji di kamai ya do ma jo adu level lu yong na bu kan hono ba ma ngai bam jang ne pen no hungwa pa na dra pai khalak na do adu na ta di ni han ham du kai sei sak bi sorry na sei sak do akano do kap ti adu ojigi sei je mina khangdro bai sei oirab ne ba adu khangdingai do oibine kano ni joina tarak pa do sei ne adu sei ne adu da ne hawk ji pong ai di sei ji kano tawdri ha ba khoi gi ma je adu sei do kano ma ai sakadam su na ta ne ba thain ji sa khoi gi producer gumba adagi sina isai je munboy mun phata boy yum da taro namne hek puruga kan pito ko nuko kan pito ko nang taw haina dumaina tawga adu de dum sai gi bne ba ai sakada isai na te ba aduga khalega adu da hogwa cha ju tha ahum mari le ga di isai je kan tawre ba khoi gi yamu kai kuna kum ne ko nausum haiba film du da ne ba khalai di sei do phawa hore ba ai adu o noi khang da bai to ni hen khakini ai da nga sai do ai nok sun oi hai do sei do phajai thongna ma ju hore ba ni isa ge ko thongna bi hore ba ne ba kana go moi ta ni han ga tholok te bit ju ai ba thamoi son ba mo ga di ko adu na ai life ta pa choba param ni khala ga thongna mo ya success ai di adu sei do khangina so ina ta rak pa do mayam pom na bi sei mo ho matam ju phong ju pa adu da adu sei do mak sak pa da babok to tha hogol ini wari bu ba ai di babok to ju para na te ba ai di ta bla ib du gu mara sei do success pau dre bu ko mana ina na fu da taw hai ya ponte ba aduna senma daga senma producer na sei ji kulai oi ne sin ne ya sei ji we pau ba senma ji pau ga ne ba senma ji mi yeng ga ne ba aduna sei ji pau de ya de na moi kan ho ne ba senma pau de ya de na kan ho na de ba senma ju ho na do ni taw bu da bo moi hana producer ji gi aim je sei 8 ki khwai di ahan da pambai hai ta ne khwai di best isai phon da sinma e to je na de kai sima no khangbiru du ni na yeng la oi du ni ba e heng award phang do sima ju yeng la te di kamai yeng to du ba adu ba ne yeng la na ba angka je sai de ta kon thoi ba film da isai ju jam maru e have ne ko adu da sori adu de mayam na soi de makita ne ngone hoji ki mayam fu ko na gi isai da hoji ya na pa no isai mo mi na mayam de isai dum tan khudel da ya nung si ba sing hi manam do Tavali lenam deitadre
Trôi tarpa Sông lang lạc tagi Trôi tarpa Sông lang lạc tagi Lạc pa irig na ayay dare Nung siwa ching hi maramdo Taba lay nam day ta dare Nung siwa ching hi maramdo Taba lay nam day ta dare Choy na tarak pa Sâm lang lạc tagi lạc pa irig na hayay dare Sa jimitani Tawar gulab kum jimbali La 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 Yeng lakpa sa jimitani Tawar gulab kum jimbali Tongan bi sa wandang aurure Sang bana Kuchuda sumhatle Oh, 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 oh Thank you inakta ka salak bose akoina sum phone da kai daga tv daga engeng madu ga inakta sak badu di pura thamoi se dang dang pale ado dasuri sei ama perform to busat pada organizer na ga torba natraga audience me am ga torba da isada yam nungai ta ba semduk ning ba simain torga di isada nungai ka ni isada nungai ta ba gumba adum ba kari kari ga di le sei jeng da khoi gi kok to paisa thadar pi ma ko khoi gi pura khoi gi kai hindi film da ga thana ko thebra ko thayabra ga da jogoi sabi da ga tabu mong do maina paisa ko ko to ka lang mo ko no to bu ko bose ado ai gonda ai khwai no ai tab si oi ado atai bi thodok pa di laka yam wa na sinja bani ko ado sunga sai system de dum chan duine ba ado tawdre sei paisa laka duna mauduna moigi ima ibel jinga sina fund drive to go so ma adi mi se thawena donation de pining de ba ko adubu adum mong to di taroga tarom su dum yawe ba ko amara ande am ta leina ponte da ai wona pamja da bu ani ai di ai sakpadu gi ai lama du paisa pininga later su or na traga kitang shortage or su kano tawde khotre hara su dum yai ko duga ai wona sai paisa sai san mi ama tawbim lei ba ko adu kano na khangde ba khoi gi lebak praja ji sina ko haidi ayeng ba mi singna adu da thari paisa do khoi artist sing gi paisa ne na lei ba adu di yong jogoi sa ba gi am lei do artist gi paisa ju na te bi thabana artist ta bana thabi ko adu na aina kan tawni pamjade madui photo pamjade do the artist ki khakra yogi thana lakpa ngamdra kan da haitare e wonda kwai sauning bom yogi ado ai je khoi lakai ju dum khurai oi bi to ko yamna khom ka haitare koboi tap ta dum le je bo khan ju ko ya dei kin pisalo ro ka adui pop ta lum le bo ko thamoi de kam khan do ju sa ro wang ang ba ga na Tula ni ek to kon bhai tare ko yamna nate ku sa yam yaw ko le ha na to ba de challenging mode am de dum ko gi lakai khungang gi hongna bi ne ba ko isei je
board ta chalure lebak ning bai sei di numito ningo chakobura kaino oibni ningo singe adu chaluraga any loksang gi loksam na taba ko khabam dam khak yaugi ba adu last ta budi personally adu da landoi si hoigi asin ba mi du dang landoi ni abdi ai se yorubani yoro ai seng to ning bam le ai si yorubani yoruga koktoga dum ai sa su yara bane ba da matam du su lakta bra adaki akhoi isai sakpa atopa singer ama jan lakta male ko ai he yo buga ai wonda isai singo haire ba adu da phajan mane angaw bi tap ta hojiki hongda bi do adu di ai haina haire ai request tawre ai phabi gano ai noi phabdi lai ai khrai de ni noi isai sing bji arai bani ai atop hojik wangjing dara kan oma am lei ba am chau chau sin ba wangjing gi kaithin do adu do zu am chatra ga de ai ji pra kai hai tare son da ju to bi ason da to bi ha oi bi do ada ina lo ha tung da ba tare na adai di yi ji si da wa ta de upale ta di ai hoi tu son ma son admai de ai di so ai le ta thai ne ju lei ro ai ki ta puki ki ba mi do oi gen dai ji yamna piki thige to de ba ada 손도 주 가수나 따보다 아도 좀 미기 세바 떠올라이니고 아이디 누미투주 얌나 마루이바 짰다 야다 뭔가 또 오이버네요 짰다 야다 아니 세인가 뭐 ngom니 아야다 뭐 뽀 오이바 하이 락도 야로 하이바 뽀 ngak 또 오이바 파레 하나 도이주 정말 살라마가 저기 마폼지다 아이제 좀 파절라 탐메요 아도 아이나 아이 사오나 아이주 tuan tahu boleh yaugi, noi ngamra di yang nggak besar kan, wakan tuan cel, so tu jus, mayam kai tu nak celak pada so, mayam kai tu so tu jus, mana pasal itu, ason tu jung kai tu ba, ada ai siru hai, macam mana ni ba, ada dia si dia tu si domintan ni, ai tahu gimana yau ko, anu mana semua kerja yau ada artis no hai bi ju tanjak ka PBO, mi hai di, mi ason tu lakwa ngamro hai di, lakte aro hai na force tu bi kan ba. Hojiki lakte yaro in the force store ni ma sonda ma lakwa ngamono and sometimes kano to buyo kudung tiba thopu yaw ba adu isai selling ai dane lehu hojalok pusi yawri ni ada akoi ne yam kibam ja artist chatraga ai mafam du boycott taw godar ban taw godar taw bi se si yam na ya wa kwai wa ba isai mafam je chalo daga na amuna chang pe yaro har kadra hai bi je Sineba. Hoi, मैं हम नुंसीबी दना नेगले इदुबुदी आर्टिस्ट मोय ने याम नुंसी जब तराम ओक्चबा अदुई तारागजु जगा खुति म यौन न बखोना बद अवाबदुदी मोय न उबिदबदु होय aduna system matam khara system change आइदी स्वाइ तंग द गिव्स यावबने सोइगा artist in khang amok ta na ko आइदी noi lambado sai hai la me haibigi boy da soi tong da bi ko haid mai dai du da sinde tu min han gre haiben ya na bu ko domena khata we sijo dum kanuni da adi achum balambi ma lak na sum naina ba ho angka wa pa ho bu mu ne hai tare ne numa chap cha ba dum chap cha bi man lak sa ma tu ni ma sijo lok pa ju yai da ko haji wari bi si ano ba hadi sai da sori ne mamang episode da thambi gi ba ko adi adu da la aga di ka su wani nga ju le roi ba da sori pam jab da sori yengrani tatra ma mache awa ba do pinar roi ba adi di hapta am tang ai sai ja hadi ma ban thok te bi lok thungdana ba id narakdana ba so legramina tanaba hida langtak chasam ba dai chasam ba fit ta thamba asanga man question da bi edi sing phataba chasa taunarani ba du da professional do la ne la ga de mayam ju de da sori pam jab ju da sori yeng dor bani na kanom tok dor bani ba khoi gi wa na thab ka su dana magi ha ko on phim go ju lo chu bo ju hoten sam bo ju pam jab du ngam la to ne ba du ta ga di hena ai gi wa na te ko haijai se ai da sum ai na te horokpa ngasai horokpa artist to adu yang law bo hening ba ta ne ko adu mai tawi hoi yam phaje ado ta seng na maki mase mayam na ju mathang silak pam matam ju organizer jing na ju loi knowledge we horadam ne si je adi moi singer jing je wai ko artist jing je wai have do ado khoi gi hoji se lan ju am kan tawri ko ado lan je khara am ju magi mon mayam am pi bi re ado da suri gi de kai mo lewi leibi ado si je lan je lotion gi hai tar ga de kramai tor ga di lan je lotion be yani ka hai gi wakhalon lei praja moina lamdam su gi miyo moina hoi je
ꯑꯩꯅ ꯁꯤ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏꯗꯕ ꯀꯩꯅꯣꯝꯃ ꯑꯩꯅ ꯎꯕ ꯐꯪꯉꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯂꯥꯟ ꯂꯣꯏꯁꯤꯜꯂꯁꯦ ꯍꯥꯏꯔꯨꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯗꯒꯤ ꯂꯥꯟ ꯂꯣꯏꯁꯤꯜꯂꯣꯏꯁꯤꯁꯨ ꯌꯥꯔꯣꯏꯗꯕ ꯂꯣꯏꯁꯤꯟꯁꯤꯗꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯈꯪꯗꯕꯁꯦ ꯁꯦ ꯁꯄꯣꯁ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯣꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯦꯛꯁꯄꯥꯔꯠ ꯇꯥꯟꯅꯗꯕꯁꯦ ꯍꯥꯏꯕꯗꯤ ꯗꯤꯁꯤꯖꯟ ꯂꯧꯕꯗ ꯑꯦꯛꯁꯄꯥꯔꯠ ꯇꯥꯟꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯨꯡ ꯆꯂꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯀꯣ ꯏꯆꯤꯟ ꯏꯅꯥꯎ 3 ꯂꯩꯔꯦ ꯑꯩꯈꯣꯏ ꯏꯄꯥ ꯂꯩꯔꯦ ꯏꯃꯥ ꯂꯩꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯗꯤ ꯀꯩꯗꯧꯁꯤꯒꯦ ꯈꯣꯠꯂꯨꯁꯤꯒꯦ ꯇꯥꯟꯅꯒꯗꯕꯁꯦ ꯑꯃꯒ ꯎꯟꯅꯕ ꯌꯥꯗꯕꯒꯤ ꯑꯪꯀꯗ ꯁꯨꯝ ꯂꯩꯕꯁꯦ ꯁꯤꯅ ꯗꯤꯁꯤꯖꯟ ꯂꯧꯐꯝ ꯈꯪꯗꯕꯅꯤꯅ ꯃꯁꯤꯗꯤ ꯑꯗꯨꯝ ꯁꯥꯡꯒꯗꯕ ꯃꯥꯟꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯑꯃꯅ ꯉꯥꯡꯕ ꯇꯥꯟꯅꯗꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯟꯅꯗꯕ ꯇꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯌꯦꯡꯅꯕꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯕ ꯑꯃ ꯆꯪꯉꯦ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯌꯦꯡꯅꯕꯁꯦ ꯃꯁꯛ ꯐꯖꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯌꯥꯗꯣꯏꯅꯦ ꯑꯗꯨꯒ ꯏꯆꯝ ꯆꯝꯕ ꯂꯥꯟ ꯃꯥꯟꯗꯦꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯃꯅ ꯍꯦꯛꯇ ꯗꯤꯁꯤꯖꯟ ꯂꯧꯕꯁꯨ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯗꯤ ꯃꯗꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯀꯤꯕ ꯂꯩꯌꯦꯕ ꯍꯥꯏꯕꯗꯤ ꯐꯥꯒꯤ ꯐꯅꯥꯏꯒꯤ ꯀꯩꯅꯣ ꯃꯥꯟꯗꯦꯕ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯥꯟ ꯃꯥꯟꯗꯕ ꯃꯑꯣꯡꯁꯨ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕ ꯇꯥꯕꯅꯤꯀꯣ ꯂꯩꯕꯨꯡ ꯋꯥꯔꯤ ꯑꯣꯏꯅ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯇꯥꯕ ꯍꯥꯏꯕꯗꯤ ꯀꯤꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯂꯥꯟ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯑꯃꯔꯣꯝꯗ ꯑꯩ ꯁꯖꯦꯁꯟꯗꯤ ꯃꯩꯇꯩꯅ ꯁꯥꯎꯔꯤꯁꯤꯁꯨ ꯑꯗꯒꯤ ꯑꯃꯅ ꯁꯥꯎꯔꯤꯁꯤ ꯑꯩꯅ ꯃꯩꯇꯩꯅ ꯁꯥꯎꯔꯤꯁꯤ ꯁꯤꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯁꯨꯝ ꯇꯥꯕꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯃꯤ ꯆꯪꯕꯁꯦ ꯂꯦꯞꯄ ꯑꯗꯒꯤ ꯂꯝ ꯄꯥꯛꯊꯣꯔꯛꯄ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯗꯅ ꯃꯦꯞꯇꯒ ꯌꯥꯝ ꯎꯠꯂꯦꯗꯅꯀꯣ ꯑꯗꯒꯤ ꯃꯤꯇꯣꯞꯁꯦ ꯄꯨꯡꯆꯪ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯐꯔꯛꯇꯤ ꯑꯗꯨꯝ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯤ ꯏꯚꯟ ꯋꯦꯁ ꯕꯦꯡꯒꯜꯒꯤꯗꯕꯨ ꯃꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯇꯧꯔꯤꯕꯁꯦ ꯃꯣꯏ ꯕꯪꯒꯥꯂꯤꯁꯤꯡꯗꯣ ꯃꯣꯏ ꯀꯩꯅꯣꯒꯤꯅꯦ ꯋꯦꯜꯀꯝ ꯌꯥꯝ ꯇꯧꯗꯕꯩ ꯃꯑꯣꯡ ꯍꯥꯏꯕꯗꯤ ꯄꯥꯊꯣꯔꯛꯀꯗꯕ ꯃꯥꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯞ ꯃꯥꯟꯅꯕ ꯐꯨꯔꯨꯞ ꯑꯣꯏꯖꯔꯒꯁꯨ ꯑꯩꯒꯤ ꯆꯞ ꯃꯥꯟꯅꯕ ꯐꯨꯔꯨꯞ ꯑꯣꯏꯖꯔꯒꯁꯨ ꯃꯗꯨꯅ ꯄꯥꯊꯣꯔꯛꯑꯒ ꯑꯩ ꯏꯆꯥ ꯏꯁꯨ ꯍꯤꯞꯅꯤꯡꯉꯥꯏ ꯆꯥꯅꯤꯡꯉꯥꯏ ꯃꯐꯝ ꯂꯩꯍꯧꯔꯣꯏꯗꯕꯩ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯁꯤꯡꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯂꯥꯏꯔꯤꯛꯇ ꯑꯗꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯩꯅꯔꯀꯥꯟꯗ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯇꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯆꯪꯁꯜꯂꯛꯏꯕ ꯐꯨꯔꯨꯞꯇꯨꯅ ꯃꯉꯣꯟꯗ ꯅꯦꯠꯈꯥꯏꯔꯛꯄꯁꯨ ꯌꯥꯏ ꯆꯞ ꯃꯥꯟꯅꯖꯔꯁꯨ ꯅꯦꯠꯈꯥꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯦꯕ ꯍꯥꯏꯕꯗꯤ ꯌꯣꯡ ꯇꯟ ꯌꯣꯟꯕꯒꯤ ꯑꯃ ꯋꯥꯔꯤ ꯂꯩꯕꯗꯣ ꯃꯤ ꯃꯌꯥꯝ ꯇꯟ ꯃꯆꯥ ꯁꯨꯃꯥꯏꯅ ꯂꯪꯁꯤꯜꯂꯛꯇꯦ ꯑꯗꯨꯝ ꯃꯇꯝꯗ ꯊꯥꯗꯅꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯟꯅꯕ ꯍꯥꯏꯁꯤ ꯃꯍꯧꯁꯥꯗꯦꯗꯅ ꯑꯗꯨꯝꯕꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯊꯥꯖꯗꯕ ꯃꯥꯒꯤꯅꯦ ꯍꯥꯏꯔꯤꯕ ꯆꯪꯁꯜꯂꯛꯏꯕ ꯃꯌꯥꯝꯗꯨꯅ ꯍꯌꯦꯡ ꯃꯥꯒꯤ ꯌꯨꯝꯗꯣ ꯃꯨꯜꯂꯛꯄꯒꯤ ꯃꯑꯣꯡꯁꯨ ꯑꯗꯨꯝ ꯂꯥꯛꯀꯗꯣꯏꯅꯦ ꯃꯗꯨꯗꯤ ꯃꯇꯝ ꯊꯦꯡꯊꯈꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯆꯪꯉꯦ ꯑꯗꯣ ꯂꯥꯟꯁꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯥꯟꯁꯤ ꯍꯥꯠꯅꯧ ꯍꯥꯏꯅ ꯁꯛꯅꯤꯡꯗꯦ ꯑꯩꯗꯤ ꯃꯔꯝꯗꯤ ꯑꯗꯨ ꯑꯥꯔꯇꯤꯁꯀꯤ ꯀꯩꯅꯣꯗꯣ ꯃꯗꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩ ꯂꯥꯟꯒꯤ ꯏꯁꯩ ꯁꯛꯇꯦ ꯑꯩꯒꯤ ꯏꯐꯨꯔꯨꯞꯀꯤ ꯊꯧꯅꯥ ꯂꯩꯅꯕ ꯄꯣꯠꯇꯤ ꯌꯥꯏꯗꯅ ꯁꯦ ꯀꯀꯥ ꯀꯩꯅꯣꯅ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯇꯤꯖꯦꯟꯅ ꯁꯛꯄ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯑꯗꯨꯝ ꯉꯥꯎꯕ ꯑꯗꯨꯒꯤꯁꯦ ꯑꯩ ꯀꯣꯠ ꯇꯧꯔ ꯊꯝꯃꯦꯕ ꯄꯣꯛꯂꯕꯗꯤ ꯃꯤ ꯑꯣꯏꯅ ꯅꯤꯡꯇꯝꯅ ꯍꯤꯡꯒꯅꯤ ꯂꯥꯛꯂꯕꯗꯤ ꯁꯤꯡꯅꯕ ꯀꯔꯤꯒꯤꯗꯤ ꯀꯤꯔꯨꯅꯤ ꯁꯤꯁꯦ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯕ꯭ꯔꯦꯟꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯤꯅ ꯍꯦꯛ ꯙꯞꯀꯨꯝꯕ ꯇꯧꯔꯛꯄꯁꯦ ꯑꯩ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯊꯛ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯍꯦꯔꯥ ꯑꯅ ꯍꯥꯏꯁꯦ ꯁꯤ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯂꯥꯛꯇꯕ ꯀꯩꯗꯧꯕꯩ ꯍꯟꯗꯣꯏꯅꯣ ꯑꯗꯣ ꯄꯣꯛꯂꯕꯗꯤ ꯃꯤ ꯑꯣꯏꯅ ꯅꯤꯡꯇꯝꯅ ꯍꯤꯡꯒꯅꯤ ꯂꯥꯛꯂꯕꯗꯤ ꯁꯤꯡꯅꯕ ꯀꯔꯤ ꯁꯤꯡꯅ ꯀꯤꯔꯨꯅꯤ ꯇꯥꯔꯒꯗꯤ ꯁꯤꯡꯅꯔꯗꯤ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯗꯁꯨ ꯆꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤꯁꯦ ꯑꯗꯨꯁꯨ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜꯁꯤꯗꯤ ꯄꯨꯔꯥ ꯃꯥꯟꯅꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯪꯅ ꯈꯟꯅꯕꯗ ꯉꯁꯤꯒꯤ ꯇꯦꯕꯜꯗ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯣꯏꯕ ꯉꯝꯃꯣꯏꯕ ꯍꯥꯏꯕꯗꯤ ꯑꯐꯥꯎꯕ ꯁ꯭ꯀꯣꯂꯔ ꯂꯣꯏ ꯃꯥꯏꯊꯤꯔꯕꯅꯤ ꯀꯩꯅꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯉꯥꯡꯅꯤ ꯂꯥꯏꯔꯤꯛ ꯍꯩꯔꯦ ꯍꯥꯏꯕ ꯃꯣꯏꯅ ꯃꯆꯤꯟꯗ ꯄꯟꯗ꯭ꯔꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯌꯦꯠꯀ ꯑꯣꯏꯒ ꯇꯥꯏꯁꯟꯅꯕꯒꯤ ꯑꯪꯀꯗ ꯁꯨꯝ ꯂꯣꯏ ꯂꯩꯅꯕꯅꯦꯕ ꯑꯗꯣ ꯈꯪꯅ ꯈꯪꯖꯟꯅꯗꯣꯏꯅꯤ ꯀꯤꯕꯩꯅꯦꯕ ꯌꯥꯝ ꯐꯖꯩ ꯌꯦꯠꯀ ꯇꯥꯏꯁꯟꯅꯕ ꯑꯃꯗ ꯃꯥꯅ ꯇꯥꯏꯁꯟꯅꯕ ꯑꯁꯦꯡꯕ ꯃꯔꯝꯗꯨꯗꯤ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯑꯗꯨ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯍꯥꯏꯔꯣꯏꯕ ꯀꯤꯌꯦꯕ ꯑꯗꯨ ꯍꯥꯏꯗꯕꯤꯗ ꯑꯦꯖꯨꯀꯦꯇꯦꯠ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯍꯥꯏꯕꯁꯤꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯂꯥꯟꯁꯤ ꯂꯥꯟꯅ ꯂꯥꯟ ꯑꯣꯏꯔꯦ
ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯆꯥ ꯏꯔꯩꯆꯥꯁꯤꯡꯗꯤ ꯄꯨꯟꯁꯤꯟꯅꯁꯤ ꯍꯥꯏꯗꯤ ꯌꯦꯟꯁꯨ ꯁꯤ ꯀꯩꯅꯣ ꯑꯃꯅꯤ ꯑꯦꯔꯤꯌꯥ ꯑꯃꯅꯤ ꯃꯁꯛ ꯍꯥꯏꯐꯦꯠ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯃꯥꯟꯅꯕꯁꯤꯡꯁꯦ ꯐꯨꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦꯕ ꯋꯥꯔꯤꯕꯨꯕ ꯃꯥꯟꯅꯕ ꯀꯥꯡꯕꯨ ꯃꯤꯆꯪ ꯑꯣꯏꯔꯒ ꯂꯩꯒꯗꯕ ꯄꯣꯠꯇꯣ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯑꯃ ꯃꯥꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯗꯨ ꯆꯪꯉꯦ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕꯅꯤ ꯍꯥꯏꯁꯦ ꯃꯥꯟꯅꯕ ꯁꯛꯇꯥꯃꯤꯟꯅꯕꯅꯤ ꯏꯁꯩ ꯂꯣꯏꯗꯣ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯗꯤ ꯀꯥꯏꯅꯧ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯁꯛ ꯃꯥꯟꯅꯕ ꯐꯤꯕꯝ ꯃꯥꯟꯅꯕ ꯀꯨꯆꯨ ꯃꯥꯟꯅꯕ ꯃꯁꯤꯡ ꯈꯜꯂꯗꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨ ꯏꯄꯥ ꯏꯄꯨꯒꯤ ꯃꯆꯤꯟ ꯏꯅꯥꯎ ꯌꯥꯝꯕꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯍꯤꯡꯒꯣꯜ ꯃꯨꯟꯕꯒꯤ ꯑꯗꯨꯝ ꯊꯥꯡ ꯇꯦꯟ ꯄꯥꯏꯅꯕꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯛꯄꯒꯤ ꯑꯪꯀ ꯂꯥꯛꯑꯦꯕ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯃꯤꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯈꯠꯅꯔꯗꯤ ꯃꯤꯅ ꯀꯂꯛ ꯄꯦꯜꯂꯦꯅ ꯑꯗꯨꯅ ꯑꯗꯨꯝ ꯀꯂꯛ ꯄꯦꯟꯅꯅꯕꯒꯤ ꯃꯆꯥꯛꯁꯨ ꯇꯧꯗꯣꯔꯤꯕꯅꯦꯕ ꯑꯗꯨꯝ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯇꯝꯒꯤ ꯈꯣꯡꯂꯣꯏꯅ ꯄꯨꯔꯛꯄ ꯄꯣꯠꯅꯤꯗ ꯁꯤꯗꯤ ꯊꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯁꯦ ꯍꯥꯏꯗꯨꯅꯤ ꯃꯇꯝꯒꯤ ꯁꯤ ꯂꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯄꯨꯌꯥꯗ ꯂꯣꯏ ꯌꯥꯎꯔ ꯂꯩꯔꯕ ꯉꯥꯛꯇꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯏꯄꯥ ꯏꯄꯨ ꯂꯩꯔꯨꯔꯕ ꯑꯣꯏꯔꯕ ꯂꯥꯏꯒ ꯃꯁꯛ ꯃꯥꯟꯅꯔꯕꯁꯤꯡ ꯁ꯭ꯀꯣꯂꯔꯁꯤꯡꯁꯤꯅ ꯏꯔ ꯂꯣꯏ ꯊꯝꯃꯕ ꯄꯣꯠꯇ ꯁꯤ ꯂꯥꯛꯀꯅꯤ ꯁꯤꯗ ꯁꯤ ꯂꯥꯛꯀꯅꯤ ꯊꯣꯛꯇꯕ ꯌꯥꯔꯣꯏꯕ ꯑꯗꯨ ꯏꯔꯝꯃꯤꯗꯣ ꯊꯣꯛꯅꯅꯕ ꯀꯟꯅꯅꯕ ꯏꯔꯝꯕꯁꯨ ꯑꯣꯏꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯂꯣꯏ ꯍꯥꯠꯇꯣꯛꯅꯔ ꯁꯤꯔꯅꯤꯌꯦ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯅꯔ ꯁꯤꯗ꯭ꯔꯣ ꯃꯥꯜꯂꯦ ꯍꯥꯠꯇꯣꯛꯅꯔꯛꯇꯅꯕ ꯁꯤꯗꯅꯕ ꯀꯜꯂꯣ ꯈꯣꯠꯂꯣ ꯍꯥꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯄꯨꯌꯥꯗ ꯏꯔꯝꯃꯦꯅ ꯃꯗꯨ ꯊꯧꯗꯣꯛꯇꯨ ꯊꯣꯛꯀꯅꯤꯅ ꯑꯩꯈꯣꯏꯗ ꯃꯤ ꯄꯥꯏꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯇꯧꯒꯗꯕꯗꯣ ꯊꯣꯛꯄꯗꯣ ꯊꯣꯛꯇꯅꯕ ꯇꯧ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯦꯕ ꯆꯦꯛꯁꯜꯂꯨ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯍꯥꯏꯕꯤꯔꯝꯕꯅꯤꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯅꯤꯗ ꯃꯥꯅꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯦ ꯑꯣꯏꯕ ꯑꯗꯣ ꯌꯥꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩ ꯏꯆꯟꯒꯤ ꯍꯧꯖꯤꯛ ꯇꯣꯄꯤꯛꯇꯣ ꯁꯤꯗꯤ ꯑꯩ ꯀꯣꯛ ꯌꯥꯝ ꯐꯖꯅ ꯉꯥꯎꯋꯦ ꯁꯤꯒꯤ ꯂꯥꯟꯒꯤ ꯇꯣꯄꯤꯛꯇꯣ ꯃꯇꯥꯡꯁꯦ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯁꯕꯖꯦꯛ ꯅꯠꯇꯦ ꯑꯗꯨꯅ ꯍꯥꯏꯕꯤꯔꯤꯕ ꯑꯦꯛꯁꯄꯥꯔꯠꯁꯦ ꯈꯔꯗꯣ ꯌꯥꯝꯅ ꯄꯦꯟꯖꯩ ꯇꯁꯦꯡꯅ ꯍꯥꯏꯕꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯩ ꯑꯃ ꯑꯣꯏꯅ ꯀꯩꯅꯣꯝꯇ ꯍꯥꯏꯕꯗꯣ ꯍꯥꯏꯖꯧꯒꯦ ꯑꯩꯈꯣꯏꯁꯤꯒꯤ ꯐꯦꯁꯕꯨꯛꯇꯅꯦ ꯑꯈꯪ ꯑꯍꯩ ꯁꯥꯔ ꯌꯥꯝ ꯏꯌꯦꯕ ꯍꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯏꯊꯧ ꯅꯠꯇꯅ ꯏꯁꯩꯒꯤꯗꯅꯦ ꯑꯩ ꯉꯁꯥꯏ ꯉꯥꯡꯖꯩꯁꯦ ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯩ ꯉꯥꯡꯕ ꯇꯜꯂꯦ ꯍꯥꯏꯁꯦ ꯑꯩ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯁꯤꯗ ꯈꯪꯉꯤ ꯀꯌꯥꯝ ꯈꯪꯗꯣꯏꯅꯣ ꯃꯤ ꯊꯥꯏꯅꯗꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯔ ꯂꯥꯛꯄ ꯃꯤꯐꯧꯇꯣ ꯀꯣꯛ ꯉꯥꯎꯔ ꯂꯩꯔꯤ ꯀꯥꯟꯁꯤꯗꯀꯣ ꯑꯗꯨꯗ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯃꯒꯤ ꯑꯈꯪ ꯑꯍꯩꯗꯤ ꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥꯏꯗꯣ ꯄꯛꯇꯤ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯀꯥꯡꯕꯨꯗꯀꯣ ꯈꯪꯃꯜꯂꯦ ꯃꯤꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯩꯁꯨ ꯍꯦꯛ ꯈꯪꯖꯤꯟꯒꯨꯝ ꯇꯧ ꯑꯗꯒꯤ ꯑꯃ ꯇꯧꯕꯩꯁꯨ ꯈꯪꯖꯤꯟꯒꯨꯝ ꯇꯧ ꯈꯪꯕ ꯄꯨꯔꯥ ꯈꯪꯕꯁꯦ ꯈꯪꯃꯟꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯆꯍꯨꯝ ꯆꯥꯝꯃꯔꯤꯒꯤ ꯀꯩꯅꯣ ꯄꯦꯛ ꯑꯃ ꯍꯥꯜꯂꯒꯕꯀꯣ ꯉꯥꯡꯉꯣꯏꯗꯕ ꯂꯤꯗꯔꯅ ꯈꯟꯅꯔꯒ ꯃꯤꯇꯤꯡ ꯇꯧꯔꯒ ꯗꯤꯁꯤꯖꯟ ꯂꯧꯔꯒ ꯂꯤꯗꯔꯅ ꯇꯧꯔꯒ ꯉꯥꯡꯉꯀꯥꯟꯗ ꯍꯣꯏ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯁꯨ ꯅꯩꯅꯔꯒ ꯇꯧꯒꯗꯕꯗꯣ ꯂꯣꯏ ꯂꯤꯗꯔ ꯉꯥꯛꯇ ꯉꯥꯏꯁꯜꯂꯦꯕ ꯈꯪꯃꯟ ꯂꯥꯛꯃꯟꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯣꯏ ꯀꯃꯦꯟ ꯒꯥꯏꯌꯦ ꯑꯗꯨ ꯑꯣꯛꯑꯦ ꯑꯩꯈꯣꯏ ꯁꯨꯡꯌꯥꯎ ꯌꯥꯎꯖꯔꯣꯏꯅ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯅꯦ ꯄꯥꯏꯕ ꯑꯩꯒꯤ ꯃꯤ ꯐꯣꯂꯣꯋꯔ ꯌꯥꯝ ꯌꯥꯝꯕ ꯑꯃ ꯂꯩꯌꯦ ꯑꯩ ꯊꯨꯞꯆꯜꯂ ꯊꯝꯈ꯭ꯔꯕꯅꯤ ꯁꯤ ꯌꯥꯎꯔꯔꯣꯏꯅ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯅꯕ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯄꯥꯏꯔ ꯂꯩ ꯁꯨꯝ ꯋꯥꯔꯤ ꯇꯧꯕꯅꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯇꯥꯔꯒ ꯋꯥꯔꯤꯗꯣ ꯃꯌꯥꯝꯁꯨ ꯊꯣꯏ ꯅꯣꯛꯅꯤꯡꯕ ꯑꯣꯏꯗꯣꯏꯅꯤ ꯂꯨꯄꯥ ꯆꯍꯨꯝ ꯆꯥꯝꯃꯔꯤꯒꯤ ꯍꯥꯞꯆꯤꯜꯂꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯃꯤꯉꯣꯟꯗ ꯕꯦꯠ ꯀꯃꯦꯟ ꯄꯤꯅꯤ ꯀꯥꯏꯅ ꯑꯗꯣ ꯀꯃꯦꯟꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯍꯪꯖꯅꯤꯡꯕ ꯑꯃꯁꯨ ꯂꯩꯌꯦ ꯗꯥꯁꯣꯔꯤꯅ ꯁꯨꯝ ꯐꯦꯁꯕꯨꯛꯀꯨꯝꯕ ꯄꯥꯏꯔꯛꯄ ꯑꯗꯨꯒ ꯏꯁꯩꯒꯨꯝꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯃꯤꯅꯒ ꯐꯖꯕ ꯀꯃꯦꯟ ꯄꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯊꯤꯕ ꯀꯃꯦꯟ ꯄꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯊꯤꯕ ꯀꯃꯦꯟ ꯄꯤꯕꯁꯤꯡꯗꯣ ꯏꯁꯥꯗ ꯀꯩ ꯐꯥꯎꯋꯦ ꯑꯗꯣ ꯀꯃꯥꯏꯅ ꯔꯤꯌꯦꯛ ꯇꯧꯕꯤ ꯃꯌꯥꯝꯗꯨꯗ ꯏꯁꯩꯒꯤꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯉꯥꯡꯉꯛꯄ ꯑꯗꯩ ꯉꯥꯡꯕ ꯄꯥꯛ ꯌꯥꯎꯗꯦ ꯑꯣ ꯅꯨꯡꯁꯤꯕ ꯉꯥꯡꯉꯥꯏꯌꯦꯕ ꯍꯥꯏꯗꯤ ꯉꯥꯡꯉꯛꯇꯕꯅꯤꯅꯀꯣ ꯆꯠꯂꯣ ꯍꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄꯀꯣ ꯑꯗꯨꯝꯕꯗꯤ ꯀꯩꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯕꯨꯗꯤ ꯑꯗꯣ ꯁꯨꯝ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯅ ꯀꯩꯅꯣꯒꯤ ꯋꯥꯔꯤꯁꯤꯅ ꯃꯌꯥꯝꯒꯤ ꯂꯥꯟꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯂꯥꯟꯒꯤ ꯑꯣꯏꯔꯦ ꯑꯃ ꯑꯣꯏꯔꯦ ꯌꯥꯝ ꯍꯩꯃꯟ ꯁꯤꯡꯃꯜꯂꯦ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯑꯗꯨ ꯃꯥꯅ ꯂꯩꯕꯥꯛꯁꯦ ꯄꯨꯔꯨꯗꯕꯩ ꯇꯥꯏꯞꯇ ꯃꯥ ꯗꯤꯁꯤꯖꯟ ꯍꯦꯛꯇ ꯂꯧꯁꯜꯂꯦꯕ ꯑꯗ ꯃꯤꯁꯤ ꯗꯤꯁꯤꯖꯟ ꯂꯧꯅꯕ ꯑꯗꯨ ꯍꯤꯗꯟ ꯁꯤꯀ꯭ꯔꯦꯁꯤꯁꯨ ꯂꯩꯔꯔꯣꯏ ꯄ꯭ꯂꯥꯟ ꯌꯥꯔꯔꯣꯏ ꯀꯥꯏꯔꯅꯤꯀꯣ ꯍꯣꯏ ꯃꯇꯥꯡꯁꯤꯗꯁꯨ ꯃꯌꯥꯝꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯈꯪꯍꯟꯅꯤꯡꯗꯕꯀꯣ ꯁꯤꯃ ꯆꯪꯉꯦ ꯅꯠꯇ꯭ꯔ ꯁꯤꯃ ꯇꯧꯔꯦ ꯑꯗꯣ ꯍꯦꯛꯇ ꯐ꯭ꯂꯥꯁ ꯇꯧꯔꯛꯄ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯂꯥꯟꯒꯤ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗꯁꯨ ꯁꯣꯛꯄ ꯑꯣꯏꯗꯣꯏꯅꯤ ꯀꯥꯏꯕ ꯑꯣꯏꯗꯣꯏꯅꯤ ꯀꯩꯅꯣꯝ ꯇꯧꯗꯣꯔꯦꯁꯨ ꯍꯥꯟꯅ ꯍꯦꯛꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯅꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯔꯅꯦꯕ ꯑꯗꯣ ꯚꯥꯏꯔꯦꯜ ꯆꯠꯄ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯁꯤꯡꯉꯕꯅꯤꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯕꯅꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯥꯏꯗꯣ ꯏꯀꯥꯏ ꯈꯪꯅꯗ꯭ꯔꯕꯅꯦꯕ ꯍꯣꯏ ꯅꯪ ꯇꯧꯒꯗꯕ ꯑꯗꯨꯝ ꯉꯥꯡꯅꯤꯡꯕ ꯑꯩꯈꯣꯏ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯗꯤ ꯁꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯗꯣ ꯍꯥꯟꯅꯗꯤ ꯏꯀꯥꯏꯅꯔꯝꯃꯤꯅ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯅꯗ꯭ꯔꯕꯅꯦꯕ ꯉꯥꯡꯅꯤꯡ ꯉꯥꯡꯗꯕꯁꯦ ꯃꯋꯥ ꯂꯧꯗꯕ ꯍꯥꯏꯅ ꯍꯥꯏꯔꯦꯕ ꯁꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯉꯦ ꯑꯗꯣ ꯇꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯇꯥꯅꯗ꯭ꯔꯦ ꯇꯥꯕꯨꯗꯤ ꯑꯗꯣ ꯚꯥꯏꯔꯦꯜꯁꯦ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯔꯛꯇꯣꯏꯅꯦ ꯃꯤ ꯑꯃ ꯆꯠꯂꯁꯨ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯅꯦꯕ ꯏꯀꯥꯏꯅꯔꯔꯣꯏꯕ ꯀꯩꯁꯨ
ꯑꯗꯨ ꯃꯁꯤ ꯑꯐꯕ ꯂꯝꯕꯤꯔꯣꯝꯗꯤ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯑꯃꯨꯛꯀꯤ ꯍꯥꯏꯔꯒꯗꯤꯀꯣ ꯆꯥꯎꯈꯠꯄꯗꯤ ꯅꯠꯇꯦꯕ ꯇꯧꯔꯤꯁꯦ ꯆꯥꯎꯊꯅꯕꯒꯤ ꯃꯆꯥꯛꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯌꯦꯈꯥꯏ ꯊꯤꯡꯒꯥꯏꯅꯗꯅ ꯑꯗꯣ ꯗꯥꯁꯣꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯀꯣ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯃ ꯁꯛꯈ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯄꯥꯝꯅꯔꯦ ꯍꯧꯖꯤꯛꯁꯨ ꯃꯌꯥꯝ ꯄꯥꯝꯃꯦꯀꯣ ꯑꯗꯣ ꯂꯝꯁꯤꯗ ꯑꯦꯋꯥꯔꯗ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯈꯣꯏꯅꯁꯨ ꯇꯥꯖꯔꯦꯀꯣ ꯐꯪꯉꯤ ꯑꯗꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯍꯟꯗꯛꯀꯤꯗꯁꯨ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯂꯝ ꯗꯦꯕꯂꯞꯃꯦꯟ ꯁꯣꯁꯥꯏꯇꯤꯅꯁꯨ ꯄꯤꯕꯒꯤꯀꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯦꯋꯥꯔꯗꯀꯁꯦ ꯐꯪꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯝꯕ ꯑꯦꯋꯥꯔꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯥꯝꯖꯕ ꯍꯥꯏꯕꯗꯤ ꯁꯤꯃ ꯐꯪꯕꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯕꯗꯣ ꯏꯁꯥꯗ ꯑꯗꯨ ꯀꯔꯝꯕꯅꯒꯗꯤ ꯑꯣꯏ ꯑꯩ ꯀꯩꯁꯨ ꯑꯦꯋꯥꯔꯗꯁꯦ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯥꯏꯗꯤ ꯃꯗꯨꯗ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯑꯦꯆꯤꯞꯃꯦꯟꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯄꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯑꯦꯋꯥꯔꯗꯀꯨꯝꯕꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯄꯤꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯀꯗꯕ ꯃꯆꯤꯟ ꯃꯦꯟꯕ ꯑꯗꯨꯝꯕꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯑꯦꯋꯥꯔꯗꯁꯦ ꯀꯩꯁꯨ ꯌꯥꯝꯁꯨ ꯐꯪꯒꯟꯗꯦ ꯐꯪꯗꯤ ꯐꯪꯉꯦꯗꯤ ꯑꯗꯨꯝ ꯑꯩ ꯑꯅꯝꯕ ꯆꯠꯇꯦꯕ ꯀꯧꯔꯛꯄꯁꯦ ꯑꯗꯣ ꯍꯟꯗꯛꯁꯨ ꯁꯣꯔꯤ ꯅꯪ ꯂꯥꯛꯀꯟꯗꯕꯤ ꯅꯀꯣꯛ ꯆꯥꯛꯄꯗꯣ ꯇꯧꯅꯨꯀꯣ ꯂꯥꯛꯎꯀꯣ ꯍꯥꯏꯗꯤ ꯍꯥꯏꯌꯦꯕ ꯑꯩꯉꯣꯟꯗ ꯂꯥꯛꯎ ꯈꯣꯠꯂꯣ ꯑꯩꯅꯅꯦ ꯀꯩꯗ ꯂꯥꯛꯇꯦꯅꯣ ꯑꯩ ꯃꯥꯏꯊꯤꯕ ꯂꯩ ꯃꯤ ꯇꯥꯏꯞꯇ ꯍꯟꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯖꯗꯕ ꯍꯥꯏ ꯇꯥꯔꯛꯇ꯭ꯔ ꯈꯣꯠꯂꯛꯇ꯭ꯔꯒꯀꯣ ꯑꯗ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯏꯁꯩ ꯁꯛꯏꯁꯦ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕꯗꯤ ꯅꯠꯇꯦꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯝꯗꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯜ ꯅꯠꯇ꯭ꯔꯁꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯩ ꯏꯁꯩ ꯇꯥꯕꯤꯅꯅꯕ ꯇꯧꯕꯅꯦꯕ ꯑꯗꯨ ꯀꯝꯄꯤꯇꯤꯁꯟ ꯄꯣꯠꯁꯦ ꯑꯩꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯂꯧꯗꯦ ꯃꯔꯨ ꯑꯣꯏꯅ ꯂꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏꯅꯅꯤ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯂꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯖꯗꯦ ꯃꯔꯝꯗꯤ ꯃꯤ ꯑꯃ ꯑꯅꯤꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯄꯣꯠꯅꯤꯗꯅ ꯍꯥꯏꯗꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯁꯨ ꯁꯤ ꯑꯗꯨꯝ ꯖꯨꯔꯤ ꯑꯦꯛꯁꯄꯥꯔꯠꯅ ꯍꯥꯏꯔꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩ ꯍꯥꯏꯖꯔꯨꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯑꯥꯔꯠꯁꯦ ꯑꯩꯅ ꯀꯃꯥꯏꯅ 1 2 3 4ꯗ ꯃꯥर्ꯛꯁꯦ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯍꯥꯏꯕ ꯋꯥꯔꯤ ꯂꯩꯕꯅꯦꯕ ꯀꯃꯥꯏꯅ ꯅꯝꯕꯔꯗ ꯑꯣꯟꯊꯣꯛꯑꯒ ꯏꯆꯜꯅ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯔꯦꯕ ꯑꯩꯅ ꯑꯗꯨ ꯀꯃꯥꯏꯅ ꯅꯝꯕꯔꯗ ꯑꯣꯟꯊꯣꯛꯑꯒ ꯃꯥर्क्ꯁꯦ ꯄꯤꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯃꯅꯦꯕ ꯑꯗꯨꯗꯤ ꯑꯔꯨꯕ ꯊꯕꯛ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯁꯦ ꯁꯤꯟꯗ ꯌꯥꯗꯕꯅꯤꯅ ꯃꯥꯅꯦ ꯀꯝꯄꯤꯇꯤꯁꯟ ꯁꯤꯜꯂꯛꯏꯕꯅꯤꯅ ꯇꯧꯕ ꯋꯥꯅꯦꯕ ꯍꯣꯏ ꯑꯗꯣ ꯀꯃꯔꯁꯤꯌꯦꯜ ꯀꯥꯡꯕꯨ ꯀꯝꯄꯤꯇꯤꯁꯟ ꯌꯥꯎꯗꯦꯀꯣ ꯑꯗꯨꯕꯨ ꯀꯝꯄꯤꯇꯤꯁꯟ ꯍꯥꯏꯁꯦ ꯁꯤꯗ ꯇꯥꯔꯛꯄ ꯄꯣꯠ ꯍꯥꯏꯕꯁꯤꯗꯤꯀꯣ ꯑꯊꯤꯕꯗꯤ ꯅꯠꯇꯕꯅꯤꯀꯣ ꯚꯦꯂꯨ ꯌꯥꯝ ꯂꯩꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯐꯖꯩ ꯏꯁꯥꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨꯗ ꯑꯗꯨꯃꯛ ꯐꯖꯅ ꯑꯩ ꯍꯣꯠꯅꯔ ꯄꯨꯊꯣꯛꯐꯝ ꯂꯣꯏꯔꯦ ꯊꯣꯛꯄ ꯃꯤꯅ ꯌꯥꯒꯗꯕ ꯃꯑꯣꯡ ꯑꯣꯔ ꯃꯤꯅ ꯇꯥꯕꯤꯒꯗꯕ ꯑꯣꯔ ꯄꯥꯝꯕꯤꯒꯗꯕ ꯑꯣꯔ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯄꯥꯝꯖꯔꯁꯨ ꯌꯥꯏ ꯃꯤꯅ ꯇꯥꯅꯅꯕ ꯇꯧꯕꯗꯨꯗꯤ ꯅꯠꯇꯦꯗꯅ ꯃꯤꯁꯦꯀꯣ ꯃꯤ ꯍꯥꯏꯕꯗꯤ ꯁꯣꯔꯤ ꯑꯩ ꯑꯣꯖꯥꯗ ꯃꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯁꯤꯅ ꯑꯩ ꯀꯩꯅꯣꯗꯣ ꯑꯩ ꯍꯥꯏꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯖꯨꯅꯤꯌꯔ ꯀꯝꯄꯣꯖꯔꯁꯤꯡꯗ ꯃꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯀꯝꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯏꯁꯩꯁꯦ ꯐꯥꯎꯅꯕ ꯇꯧꯋꯦꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯍꯥꯏꯁꯦ ꯆꯝꯖꯈ꯭ꯔꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯃꯣꯏꯗ ꯃꯉꯥꯜ ꯄꯤꯗꯣꯏꯁꯦ ꯍꯤꯔꯝꯗꯨꯒꯤ ꯁ꯭ꯀꯣꯂꯔꯁꯤꯡꯁꯤꯅ ꯄꯤꯗꯣꯏꯅꯦꯕ ꯃꯥꯅ ꯄꯥꯝꯅꯕ ꯁꯨꯝ ꯇꯧꯁꯜꯂꯛꯑꯗꯤ ꯑꯅꯧꯕꯁꯤ ꯄꯣꯠꯁꯦ ꯊꯣꯛꯔꯣꯏꯕ ꯑꯩꯅ ꯀꯔꯤ ꯄ꯭ꯔꯖꯦꯟ ꯇꯧꯅꯤꯡꯒꯦ ꯃꯉꯣꯟꯗ ꯀꯔꯝꯕ ꯌꯨꯅꯤꯛ ꯁ꯭ꯇꯥꯏꯜ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯁꯤꯒꯦ ꯑꯍꯥꯟꯕꯗꯤ ꯃꯥ ꯇꯥꯗꯕ ꯌꯥꯏ ꯑꯩꯅ ꯑꯃꯨꯛ ꯈꯖꯤꯛ ꯃꯊꯦꯜ ꯈꯖꯤꯛ ꯁꯦꯝꯖꯤꯜꯂꯒ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯇꯥꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯆꯠꯅꯔꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯒ ꯂꯩꯍꯧꯗꯣꯏꯅꯦꯕ ꯆꯠꯅꯕꯤꯁꯦ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯁꯤꯁꯇꯦꯝ ꯊꯨꯒꯥꯏꯕ ꯍꯩꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯑꯅꯧꯕ ꯁꯤꯁꯇꯦꯝ ꯑꯃꯨꯛ ꯂꯥꯛꯇꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯟꯅꯒꯤ ꯆꯦꯟꯗꯨꯗ ꯁꯨꯝ ꯆꯠꯇꯕꯤꯗ ꯆꯦꯟ ꯕ꯭ꯔꯦꯛ ꯇꯧꯕ ꯑꯃꯗꯤ ꯆꯪꯉꯦꯕ ꯑꯅꯧꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯐꯣꯔꯝ ꯄꯥꯔꯦ ꯑꯃ ꯇꯧꯕ ꯁꯨꯃꯥꯏꯅ ꯍꯦꯂꯤꯀꯣꯞꯇꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯦꯔꯣꯄ꯭ꯂꯦꯟꯗꯨꯅ ꯌꯥꯔꯦꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯌꯥꯗꯦꯅꯦ ꯍꯣꯏ ꯍꯦꯂꯤꯀꯣꯞꯇꯔ ꯂꯩꯔꯦ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗꯣ ꯇꯨꯝ ꯊꯨꯒꯥꯏꯔꯒ ꯑꯄꯥꯏꯕꯗꯤ ꯂꯣꯏ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯒꯤ ꯃꯇꯝꯗ ꯊꯣꯛꯂꯛꯄ ꯑꯐꯥꯎꯕ ꯃꯥꯒꯤ ꯑꯁꯤꯡꯕ ꯑꯥꯏꯗꯤꯌꯥꯗꯣ ꯑꯥꯏꯗꯤꯌꯥꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩ ꯐꯥꯎꯅꯕ ꯁꯨꯝ ꯍꯤꯟꯗꯤꯗꯒꯤ ꯈꯔ ꯂꯧꯊꯣꯛ ꯑꯗꯒꯤ ꯑꯐꯥꯎꯕ ꯏꯁꯩꯗꯒꯤ ꯈꯔ ꯂꯧꯊꯣꯛ ꯁꯨꯝ ꯇꯧ ꯂꯩꯗꯤ ꯇꯥꯕꯤꯒꯦꯔꯥ ꯇꯥꯕꯤꯔꯣꯏꯔꯥ ꯑꯩꯗꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧ ꯑꯗꯨꯗ ꯅꯪꯕ ꯄꯥꯝꯕ ꯐꯦꯟ ꯑꯃꯅꯤ ꯁꯨꯝ ꯊꯣꯛꯂꯛꯀꯅꯤꯕ ꯑꯗꯨꯅ ꯑꯩꯅ 5 10 ꯉꯁꯥꯏ 5,000 ꯌꯧꯈꯤꯕꯗ ꯑꯥꯔꯇꯤꯁ ꯑꯣꯏꯕꯗ ꯌꯥꯔꯦ ꯍꯥꯏꯁꯦ ꯕꯤꯛ ꯐꯦꯟ ꯑꯣꯏꯕ ꯐꯦꯟ ꯀ꯭ꯂꯕ ꯂꯩꯗꯨꯅꯤ ꯃꯤꯗꯤ ꯐꯦꯟ ꯏꯁꯩꯁꯦ ꯁꯤꯅꯦꯃꯥ ꯑꯣꯏꯔꯁꯨ ꯏꯁꯩ ꯑꯣꯏꯔꯁꯨ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯥꯏ ꯐꯦꯟꯁꯤꯡꯁꯦ ꯍꯥꯟꯅꯦꯕ ꯐꯦꯟ ꯀ꯭ꯂꯕꯁꯤꯅ ꯌꯥꯗ꯭ꯔꯕ ꯃꯥꯏ ꯐꯦꯟꯁꯤꯅ ꯌꯥꯗ꯭ꯔꯗꯤ ꯃꯥꯁꯦ ꯁꯦꯝꯗꯣꯛꯀꯅꯦꯕ ꯃꯔꯝꯗꯤ ꯐꯦꯟ ꯍꯥꯏꯁꯦ ꯃꯥꯏ ꯐꯦꯟꯗꯣ ꯑꯗꯨ 10,000 ꯁꯨꯈ꯭ꯔꯦ ꯃꯥ
ꯂꯤꯁꯤꯡ ꯀꯨꯟ ꯁꯨꯈ꯭ꯔꯦ ꯂꯥꯛ ꯁꯨꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯤ ꯁꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯨꯝ ꯐꯝ ꯀꯥꯈꯠꯂꯛꯏꯅꯦꯕ ꯃꯥꯒꯤꯗꯃꯛꯇ ꯗꯨꯔꯗꯥꯏꯗ ꯂꯩꯔꯛꯑꯕꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯣ ꯑꯗꯣ ꯗꯥꯁꯣꯔꯤꯒꯤꯗꯣ ꯍꯧꯖꯤꯛ ꯃꯈꯥꯗ ꯑꯉꯥꯡ ꯗꯥꯁꯣꯔꯤꯅ ꯏꯁꯩ ꯇꯝꯕꯤꯕ ꯁꯥꯇ꯭ꯔ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯨꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯅ ꯀꯌꯥꯃꯨꯛ ꯌꯥꯝ ꯇꯝꯕꯤꯔꯤ ꯑꯗꯨꯒ ꯏꯁꯩ ꯗꯥꯁꯣꯔꯤꯗ ꯏꯁꯩ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯁ ꯃꯌꯥꯝꯅ ꯁꯨꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤ ꯃꯌꯥꯝꯅ ꯁꯨꯝ ꯇꯝꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩꯉꯣꯟꯗꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯋꯦ ꯆꯍꯤ ꯃꯔꯤꯃꯨꯛ ꯑꯍꯨꯝ ꯃꯔꯤꯃꯨꯛꯇꯤ ꯁꯨꯔꯦꯕ ꯑꯩ ꯂꯦꯞꯄꯁꯦꯀꯣ ꯑꯩ 2004 5 6 ꯁꯤꯗꯒꯤ ꯑꯩ ꯁ꯭ꯇꯨꯗꯦꯟ ꯇꯝꯕꯤꯔꯛꯑꯦ ꯐꯤ ꯂꯧꯗꯕꯤꯗ ꯌꯥꯝꯅ ꯇꯝꯈ꯭ꯔꯦ ꯌꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯂꯣꯏ ꯐꯥꯔꯦ ꯍꯥꯏꯕꯗꯤ ꯆꯍꯤ 10 ꯁꯨꯖꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯆꯍꯤꯗꯨꯅꯦ ꯆꯍꯤ 19 23 20ꯗꯨꯒ ꯄꯥꯁꯜꯂꯗꯤ ꯑꯗꯨ ꯆꯍꯤ 10 ꯍꯦꯟꯒ꯭ꯔꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯍꯦꯛꯇ ꯐꯥꯈ꯭ꯔꯦꯕ ꯒꯤꯇꯥꯔ ꯈꯣꯡꯕ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟ ꯑꯣꯏꯕ ꯑꯇꯣꯞꯄ ꯃ꯭ꯌꯨꯖꯤꯛ ꯀꯣꯝꯄꯣꯖꯔ ꯑꯣꯏꯕꯁꯨ ꯂꯩ ꯁꯤꯡꯒꯔ ꯑꯣꯏꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯗꯨꯝ ꯆꯥꯝꯃ ꯑꯃ ꯆꯅꯤ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯅ ꯈꯜꯂꯦ ꯑꯗꯨ ꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯣꯏꯌꯨ ꯌꯥꯔꯣꯏꯌꯦ ꯇꯝꯕꯗꯤ ꯃꯌꯥꯝ ꯇꯝꯃꯤꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯔꯛꯇꯨꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕ ꯂꯥꯏꯕꯛ ꯂꯩꯕ ꯍꯥꯏꯕꯗꯣ ꯁ꯭ꯇꯥꯔ ꯂꯩꯕꯗꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯒ ꯑꯇꯩꯅ ꯃꯥꯏꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯣꯡꯉꯦꯕ ꯃꯔꯛꯁꯤꯗ ꯃꯌꯥꯝꯅꯁꯨ ꯍꯪꯉꯛꯄ ꯋꯥꯍꯪ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯥꯁꯤꯗ ꯀꯔꯤ ꯃꯒꯨꯟ ꯆꯦꯟꯕ ꯆꯪꯒꯅꯤ ꯍꯥꯏꯕꯗꯤ ꯈꯣꯟꯖꯦꯜ ꯐꯖꯕ ꯆꯪꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯣꯔꯅ ꯄꯤꯊꯣꯔꯛꯄꯗꯣ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯛ ꯐꯖꯕ ꯑꯣꯏꯗꯣꯏꯔꯥ ꯀꯔꯤ ꯃꯒꯨꯟ ꯀ꯭ꯋꯥꯂꯤꯇꯤ ꯄꯣꯖꯦꯁ ꯇꯧꯔꯒꯗꯤ ꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯗꯥꯁꯣꯔꯤ ꯍꯣꯏꯗꯧꯅ ꯑꯣꯀꯦ ꯑꯣꯏ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯥꯔꯝꯕꯁꯦ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯋꯥꯍꯪꯁꯦ ꯁꯨꯃꯥꯏꯅ ꯉꯁꯤꯒꯤ ꯆꯥꯎꯔꯕ ꯉꯁꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗꯀꯣ ꯐꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯇꯥꯕꯗꯣ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦꯗꯤ ꯃꯁꯛ ꯐꯖꯗ ꯌꯥꯗꯦ ꯀꯥꯏꯁꯦ ꯍꯥꯏꯔꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯛꯁꯨ ꯐꯖꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯑꯗꯨꯝ ꯄꯥꯝꯕꯣꯝ ꯁꯨꯛꯇ ꯆꯥꯎꯔꯒꯅꯤ ꯑꯩꯅ ꯏꯁꯩ ꯁꯛꯏꯗꯣꯀꯣ ꯑꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯆꯠꯅꯕꯤꯗꯣ ꯊꯥꯏꯅꯒꯤꯅꯦ ꯃꯔꯝꯗꯤ +ꯄꯣꯏꯟꯠꯅꯦ ꯃꯁꯛ ꯐꯖꯕ ꯍꯥꯏꯁꯦ ꯐꯦꯟ ꯍꯦꯟꯗꯣꯏꯅꯦ ꯑꯗꯨꯒ ꯁꯛ ꯐꯖꯗ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇ꯭ꯔꯦꯕ ꯐꯖꯔꯤꯒꯤ ꯐꯩ ꯀꯩꯅꯣ ꯐꯖꯩ ꯅꯨꯄꯤꯁꯨ ꯃꯁꯛ ꯐꯖꯔꯤꯒꯤ ꯐꯩ ꯄꯣꯏꯟꯠ ꯂꯩ ꯅꯨꯄꯥꯁꯨ ꯃꯁꯛ ꯐꯖꯔꯤꯒꯤ ꯄꯣꯏꯟꯠ ꯂꯩ ꯑꯗꯨꯏ ꯃꯊꯛꯇ ꯃꯥ ꯆꯦꯟꯗꯣꯏꯁꯦ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯇꯥꯟ ꯆꯥꯕ ꯁꯨꯔ ꯆꯥꯕ ꯁꯤꯃ ꯆꯪꯉꯅꯤ ꯑꯐꯕ ꯑꯣꯖꯥꯗꯒꯤ ꯑꯐꯕ ꯅꯣꯂꯦꯖ ꯇꯥꯜꯂꯅꯤ ꯀꯣ ꯍꯧꯖꯤꯛ ꯀꯣꯏꯁꯟꯗꯣ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯑꯣꯀꯦ ꯒꯨꯟꯁꯤꯅ ꯑꯗꯨ ꯇꯥꯔꯗꯤ ꯑꯐꯕ ꯏꯖꯨꯀꯦꯁꯟ ꯑꯃ ꯂꯧꯔꯅꯤ ꯃ꯭ꯌꯨꯖꯤꯛ ꯏꯖꯨꯀꯦꯁꯟ ꯑꯃ ꯀꯣ ꯑꯗꯨꯒ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯝꯗꯕ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯁ꯭ꯇꯥꯔꯗꯣ ꯏꯁꯩ ꯌꯥꯝ ꯍꯩꯕ ꯌꯥꯝ ꯂꯩꯌꯦꯕ ꯏꯁꯩꯗꯤ ꯃꯁꯛ ꯐꯖꯅ ꯑꯁ ꯅꯨꯄꯤ ꯃꯥꯟꯕꯁꯤꯕꯨ ꯀꯃꯥꯏꯅ ꯐꯖꯔꯤꯕ ꯃꯁꯛꯇꯣ ꯉꯥꯡꯕꯤꯒꯦꯗꯤ ꯃꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯁ ꯅꯨꯄꯤ ꯃꯥꯟꯕꯁꯤꯕꯨ ꯁꯤꯕꯨ ꯀꯥꯏꯅ ꯇꯧꯔꯒ ꯂꯣꯏꯁꯤꯟꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯤꯅ ꯍꯦꯛ ꯅꯨꯡꯁꯤꯕꯒꯤ ꯑꯣꯔꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯡꯁꯤꯍꯟꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯂꯩꯇꯦꯕ ꯑꯩ ꯉꯁꯥꯏꯗꯣ ꯁ꯭ꯇꯥꯔꯅꯦ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯏꯁꯩ ꯍꯩꯇꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯃꯥ ꯇꯥꯟ ꯆꯥꯗ ꯌꯥꯔꯣꯏ ꯁꯨꯔ ꯆꯥꯗ ꯌꯥꯔꯣꯏ ꯃꯈꯣꯟ ꯐꯖꯕ +ꯄꯣꯏꯟꯠꯅꯤ ꯃꯁꯛ ꯐꯖꯕ +ꯄꯣꯏꯟꯠꯅꯤ ꯃꯁꯛ ꯐꯖꯔꯁꯨ ꯏꯁꯩ ꯐꯥꯎꯗꯕ ꯃꯤ ꯃꯌꯥꯝ ꯂꯩꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯦ ꯑꯩ ꯉꯁꯥꯏ ꯏꯁꯣꯔ ꯈꯣꯏꯔꯝꯕ ꯑꯃ ꯆꯪꯉꯦ ꯃꯄꯨꯅ ꯅꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯄꯤꯊꯣꯛꯄ꯭ꯔꯥ ꯄꯤꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯏꯅ ꯏꯁꯩ ꯇꯝ ꯂꯥꯛꯄꯗꯅ ꯑꯩ ꯍꯥꯏꯕ ꯑꯩ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯅꯤꯀꯣ ꯄꯪꯇꯛ ꯁꯨꯗꯛ ꯍꯦꯛ ꯇꯧꯔ ꯂꯥꯛꯑꯕ ꯃꯤꯁꯦ ꯑꯃ ꯂꯩꯗꯅꯀꯣ ꯄꯪꯇꯛ ꯁꯨꯗꯛ ꯍꯦꯛ ꯇꯧꯔ ꯂꯥꯛꯑꯕ ꯑꯩ ꯑꯣꯏꯔꯣꯏ ꯑꯗꯨꯝ ꯈꯜꯂꯦ ꯄꯪꯇꯛ ꯁꯨꯗ ꯃꯤꯂꯝ ꯅꯥꯔꯝ ꯌꯥꯝ ꯈꯪꯕ ꯑꯃ ꯆꯪꯉꯦꯗꯅ ꯑꯗꯨ ꯃ꯭ꯌꯨꯖꯤꯛ ꯏꯖꯨꯀꯦꯁꯟꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯝꯄꯜꯁꯔꯤ ꯑꯣꯏꯒꯗꯕꯅꯦ ꯍꯥꯏꯅ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅꯗꯤ ꯅꯪꯅꯗꯤ ꯅꯣ ꯑꯩꯉꯣꯟꯗ ꯆꯥ ꯊꯛꯀꯦꯔꯥ ꯑꯗꯨ ꯇꯧꯒꯦꯔꯥ ꯑꯗꯨ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔꯒ ꯅꯪ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯎꯇꯨꯞꯅ ꯊꯣꯝꯃꯛꯀꯗꯣꯏꯅꯦꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯃꯗꯨꯏ ꯐꯤꯜ ꯇꯧꯗꯣꯏꯅꯦꯕ ꯑꯥꯔꯇꯤꯁꯁꯦ ꯍꯥꯏꯕꯗꯤ ꯆꯥ ꯊꯛꯀꯦꯔꯥ ꯀꯩꯅꯣ ꯇꯧꯁꯤ ꯆꯥꯛ ꯆꯥꯔ ꯆꯠꯈꯣꯅꯦꯗꯤ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗꯨꯗꯪ ꯎꯕ ꯌꯥꯗꯕ ꯃꯅꯨꯡꯗ ꯀꯔꯤ ꯆꯦꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯃꯊꯧ ꯑꯗꯨ ꯇꯥꯔꯤꯅꯦꯕ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯁꯦ ꯑꯩ ꯈꯪꯉꯣꯏꯕ ꯑꯩꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯩꯒꯗꯕꯅꯦꯕ ꯑꯣꯀꯦ ꯃꯥ ꯍꯔꯥꯎꯔꯤꯕ꯭ꯔꯥ ꯃꯥꯏ ꯃꯨꯠꯁꯦ ꯍꯔꯥꯎꯗꯕ꯭ꯔꯥ ꯃꯤꯒꯤ ꯃꯨꯠ ꯁꯦ ꯀꯃꯥꯏꯅ ꯇꯝꯕꯤꯅꯤ ꯑꯗꯨ ꯁꯤ ꯄꯣꯠꯇꯣ ꯏꯁꯥꯅ ꯑꯗꯨꯅꯦꯕ ꯈꯪꯒꯗꯕꯅꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯍꯥꯏꯗꯣ ꯑꯩꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗꯨꯅ ꯆꯨꯝꯅꯤ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯐꯕ
ꯑꯣꯖꯥꯗꯒꯤ ꯑꯐꯕ ꯅꯣꯂꯦꯖ ꯇꯥꯟꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯏꯁꯩ ꯇꯝꯕ ꯍꯥꯏꯕꯁꯦ ꯏꯁꯩ ꯈꯛꯇꯪ ꯇꯝꯕ ꯆꯠꯅꯗ꯭ꯔꯦ you should write your own song ꯅꯪꯅ ꯅꯁꯥꯒꯤ ꯏꯁꯩꯗꯣ ꯅꯪ ꯅꯁꯥꯅ ꯀꯝꯄꯣꯖ ꯇꯧꯖꯒꯗꯕꯅꯤ ꯑꯐꯕ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯤꯅ ꯃꯌꯦꯛ ꯏꯕ ꯃꯤꯅ ꯁꯨ ꯄꯥꯟꯕꯁꯤ ꯌꯥꯗꯦ ꯇꯤꯟ ꯄꯦꯟ ꯑꯦꯂꯦꯅ ꯋꯥꯍꯩ ꯑꯃ ꯊꯥꯏꯅ ꯇꯥꯈꯤꯕꯀꯣ ꯃꯌꯦꯛ ꯃꯥ ꯏꯗꯣꯏꯕ ꯁꯨꯔ ꯃꯥ ꯄꯥꯟꯗꯣꯏꯕ ꯃꯥ ꯁꯛꯇꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯃꯥꯅ ꯍꯥꯞꯆ ꯑꯗꯨꯕꯨ ꯀꯥꯟꯗ ꯑꯁꯦꯡꯕ ꯏꯁꯩꯒꯤ ꯊꯋꯥꯏ ꯌꯥꯎꯕ ꯏꯁꯩ ꯑꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯃꯅꯤꯅ 5-10ꯅ ꯂꯩꯀꯥꯏꯅ ꯄꯥꯝꯕꯁꯤ ꯅꯠꯇꯕ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯍꯦꯟꯅ ꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯗꯨꯝꯕꯅ ꯊꯋꯥꯏ ꯌꯥꯎꯕ ꯍꯦꯟꯅꯤ ꯊꯋꯥꯏ ꯆꯪꯕ ꯍꯦꯟꯅꯤ ꯃꯊ꯭ꯋꯥꯏ ꯄꯥꯟꯕ ꯍꯦꯟꯅꯤ ꯑꯗꯨ ꯑꯐꯕ ꯄꯣꯠ ꯑꯣꯏꯅꯤ ꯏꯁꯥꯁꯦ ꯑꯐꯕ ꯑꯣꯖꯥꯗꯒꯤ ꯑꯐꯕ ꯃꯍꯩ ꯇꯝꯕ ꯆꯪꯉꯤ ꯔꯤꯍꯥꯔꯁ ꯆꯪꯉꯤ ꯔꯤꯍꯥꯔꯁꯦꯜ ꯆꯪꯉꯤ ꯂꯣꯏꯅꯅ ꯑꯩꯁꯤ ꯇꯝꯕꯗ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦ ꯇꯝꯕꯗ ꯌꯥꯗꯕ ꯄꯣꯠ ꯑꯃ ꯂꯩ ꯃꯗꯨ ꯌꯥꯎꯗꯕ ꯑꯣꯏꯇꯥꯔꯗꯤꯅꯦ ꯃꯤꯅ ꯄꯥꯝꯕ ꯋꯥꯠꯂꯤ ꯃꯁꯤ ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯂꯥꯛ ꯀꯣꯔꯣ ꯊꯥꯗꯕꯅ ꯌꯥꯔꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯗꯥꯁꯣꯔꯤ ꯃꯌꯥꯝꯅ ꯁꯨꯝ ꯗꯥꯁꯣꯔꯤꯗ ꯍꯪꯕꯤꯌꯨꯅ ꯋꯥꯍꯪ ꯑꯃ ꯍꯪꯉꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯥꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯍꯪꯖꯔꯛꯀꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝ ꯂꯩꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯗꯒꯤ ꯑꯣꯇꯣ ꯇ꯭ꯌꯨꯟ ꯇꯧꯔꯒꯗꯤ ꯏꯁꯩꯁꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯒꯗꯤ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯈ꯭ꯔꯕ ꯍꯧꯒꯠꯂꯛꯇ ꯉꯥꯏꯔꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯑꯗꯨꯕꯨ ꯁ꯭ꯇꯦꯖꯇ ꯄꯔꯐꯣꯔꯝ ꯇꯧꯕꯗꯒꯗꯤ ꯀꯌꯥ ꯃꯤꯅ ꯄꯥꯝꯕꯗꯤ ꯑꯣꯏꯗ꯭ꯔꯕ ꯅꯣꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯕ ꯑꯗꯣ ꯐꯥꯎꯕ ꯌꯥꯝ ꯊꯨꯕꯁꯦ ꯌꯥꯝ ꯊꯨꯅ ꯐꯥꯎꯋꯦꯕ ꯗꯥꯁꯣꯔꯤꯅ ꯋꯥꯅ ꯁ꯭ꯇ꯭ꯔꯒꯜ ꯆꯍꯤ ꯀꯌꯥꯅꯣꯃ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯗꯥꯁꯣꯔꯤꯒꯤ ꯃꯣꯠꯇ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯃꯥꯗꯤ ꯑꯗꯨꯝ ꯂꯨꯞꯈꯤꯗꯣꯏꯅꯤ ꯍꯥꯏꯕꯗꯤ ꯃꯤꯅ ꯑꯗꯨꯝ ꯀꯩꯅꯣꯗ ꯔꯤꯖꯜ ꯐꯖꯔꯣꯏꯕ ꯁꯥꯡꯕ ꯌꯥꯔꯣꯏꯕ ꯃꯥꯒꯤ ꯏꯁꯩꯗꯣ ꯃꯇꯝ ꯁꯥꯡꯗꯕ ꯌꯥꯏ ꯃꯥ ꯆꯪꯈꯤꯕ ꯌꯥꯏ ꯑꯗꯨꯒꯤ ꯏꯃꯥꯟꯅꯕ ꯔꯥꯃꯥꯅꯟꯗꯟ ꯑꯃ ꯂꯩꯔꯝꯃꯦ ꯑꯗꯨꯝ ꯃꯣꯏ ꯃꯇꯝꯁꯤꯗ ꯏꯁꯩ ꯑꯃ ꯍꯨꯗꯨꯅ ꯌꯦꯡꯂꯤꯕ ꯅꯤꯡꯊꯧꯈꯣꯡꯗꯒꯤꯀꯣ ꯏꯁꯩꯗꯨ ꯍꯧꯖꯤꯛꯐꯥꯎ ꯐꯥꯎꯔꯤ ꯑꯗꯨ ꯏꯃꯥꯟꯅꯕꯁꯤ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯦꯛꯖꯥꯝꯄꯜ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯠꯄ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯔꯝꯃꯁꯨꯀꯣ ꯑꯅꯤꯗꯪ ꯁꯛꯆꯔꯝꯃꯁꯨ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯍꯧꯒꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯍꯣꯏ ꯑꯗꯨꯒꯤ ꯕꯦꯇ꯭ꯔꯤ ꯂꯣꯏꯗꯕꯗꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯟꯗꯣ ꯁꯥꯡꯕꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ ꯔꯦꯀꯣꯔꯗꯤꯡꯁꯤꯗꯤ ꯄꯨꯡꯁꯦꯝ ꯁꯦꯝꯕ ꯌꯥꯏ ꯃꯥꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯅ ꯇꯧꯔꯒ ꯑꯣꯇꯣ ꯇ꯭ꯌꯨꯟ ꯅꯠꯇꯦ ꯇꯧꯔꯒ ꯁꯤ ꯐꯖꯔꯦꯅ ꯃꯌꯥꯝꯅ ꯃꯄꯥꯟꯒꯤ ꯇꯧꯔꯛꯀꯅꯤꯕ ꯕꯦꯟꯗꯁꯨ ꯂꯩꯌꯦ ꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯈꯛꯇ ꯅꯠꯇꯦꯕꯀꯣ ꯃꯄꯥꯟꯒꯤ ꯑꯐꯥꯎꯕ ꯕꯦꯟꯁꯦ ꯁꯤꯗꯩꯁꯤꯗ ꯔꯦꯀꯣꯔꯗꯤꯡ ꯄꯨꯊꯣꯔꯛꯑꯀꯥꯟꯗꯗꯤ ꯐꯦꯟꯁꯦ ꯋꯥꯎ ꯀꯥꯔꯕ ꯂꯥꯎꯔꯕ ꯑꯗꯨꯒ ꯁꯣ ꯑꯃꯨꯛꯇ ꯍꯥꯏꯗꯤ ꯁꯣꯁꯦ ꯍꯦꯛ ꯊꯤꯕꯗꯀꯣ ꯑꯗꯨ ꯁꯣꯗ ꯌꯥꯝ ꯐꯖꯕ ꯀꯥꯡꯕꯨꯁꯤꯅ ꯂꯩꯍꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯅꯤ ꯍꯥꯏꯗꯤ ꯑꯗꯨ ꯐꯠꯇꯦꯕ ꯍꯥꯏꯗꯤ ꯃꯅꯨꯡ ꯊꯤꯠꯅ ꯈꯪꯉꯒ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯝ ꯇꯧꯕꯗꯁꯨ ꯍꯩꯅꯅꯕꯀꯣ ꯍꯣꯏ ꯑꯗꯣ ꯃꯅꯨꯡ ꯊꯤꯅ ꯈꯪꯉꯒ ꯃꯣꯏꯁꯨ ꯈꯪꯗꯅ ꯍꯧꯔꯛꯄꯗꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦ ꯍꯧꯖꯤꯛ ꯑꯥꯏꯒꯨꯝꯕ ꯇ꯭ꯔꯦꯟꯁ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯣꯏꯅ ꯇꯧꯋꯦꯕ ꯇ꯭ꯔꯦꯟꯁ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅ ꯏꯁꯩꯁꯦ ꯃꯦꯆꯤꯟꯒꯤ ꯄꯣꯠ ꯂꯥꯛꯄꯁꯦ ꯌꯥꯝꯅ ꯂꯥꯏꯍꯜꯂꯛꯄꯁꯦ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯥꯏꯖꯒꯦꯕꯀꯣ ꯍꯧꯖꯤꯛ -1 ꯀꯔꯥꯎꯀꯦ ꯍꯥꯏꯅꯕꯗꯣ 1- ꯇꯧꯕꯅꯦ ꯚꯣꯀꯦꯜ ꯃꯥꯏꯅꯁ ꯇꯧꯕ ꯍꯥꯏꯕꯅꯦꯀꯣ ꯍꯣꯏ ꯀꯔꯥꯎꯀꯦꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛꯁꯦ ꯅ ꯁꯛꯑꯕꯅꯤꯅꯀꯣ ꯍꯦꯛ ꯌꯥꯎꯗꯕꯗ ꯏꯁꯩ ꯁꯛꯄꯁꯦ ꯍꯩꯇ꯭ꯔꯕꯤꯅꯦꯕ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯦꯆꯤꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯁꯦ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯤꯗꯨꯒꯤ ꯃꯥꯡꯖꯕꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯛꯅꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯣꯇꯣ ꯇ꯭ꯌꯨꯟ ꯍꯥꯞꯄꯒ ꯃꯥꯒꯤ ꯍꯦꯕꯤꯠ ꯁꯨꯝ ꯂꯩꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯒꯤ ꯍꯦꯕꯤꯠꯇꯨꯅ ꯔꯤꯌꯦꯜ ꯂꯥꯏꯐꯇꯗꯤ ꯔꯤꯌꯦꯜ ꯌꯥꯔꯛꯇꯦꯕ ꯂꯥꯏꯐꯇ ꯁꯣꯏꯔꯛꯏꯅꯦꯕ ꯃꯥꯁꯨ ꯌꯥꯔꯣꯏꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯌꯥꯎꯗꯕꯤꯗ ꯚꯣꯀꯦꯜ ꯍꯟꯕ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯈꯔ ꯀꯥꯎꯕ ꯑꯃ ꯆꯪꯉꯦ ꯃꯥꯅ ꯍꯥꯏꯕꯗꯤ ꯆꯥꯗꯕ ꯌꯥꯗꯦꯀꯣ ꯇ꯭ꯌꯨꯟ ꯀꯦꯠꯆ ꯇꯧꯗ ꯌꯥꯗꯦ ꯑꯗꯨ ꯇꯧꯗ ꯌꯥꯗꯦ ꯁꯣꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯣꯏꯗꯣꯏꯅꯤ ꯉꯁꯥꯏ ꯃꯃꯥꯡ ꯑꯦꯄꯤꯁꯣꯠꯇ ꯁꯛꯈꯤꯕꯗ ꯑꯩ ꯍꯧꯕꯗ ꯁꯣꯏꯈꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯁꯣꯏꯖꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯏꯐꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯇꯧꯁꯜꯂꯛꯑꯗꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯁꯣꯏꯗꯣꯏꯁꯨ ꯃꯥꯅꯦ ꯑꯗꯨ ꯃꯇꯝ ꯂꯩꯉꯩꯗ ꯃꯥ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯗꯕ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯃꯥ ꯊꯣꯛꯄ ꯃꯦꯆꯤꯟ ꯇꯧꯖꯔꯛꯀꯅꯤꯅ ꯁꯨꯝ ꯈꯜꯂꯔꯗꯤꯀꯣ ꯌꯥꯔꯣꯏ ꯑꯩꯅ ꯀꯔꯤꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯥꯁꯣꯔꯤꯅ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁꯤꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯌꯧꯔꯛꯄꯁꯤꯗꯀꯣ ꯃꯌꯥꯝꯅ ꯁꯛꯈꯪꯅꯕ ꯗꯥꯁꯣꯔꯤꯁꯦ ꯃꯌꯥꯝꯅ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯩ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯅꯁꯨ ꯑꯗꯒꯤ ꯐꯤꯂꯝꯒꯤ ꯂꯝꯗꯁꯨ ꯃꯁꯥꯃꯛꯁꯨ ꯑꯃꯨꯛ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯑꯦꯛ ꯇꯧꯁꯜꯂꯛꯏꯕꯅꯦꯕ ꯑꯗꯣ ꯁꯤꯐꯥꯎꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯧꯔꯛꯄꯁꯦ ꯀꯅꯥꯒꯗꯤ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯉꯦ
credit ima baba da han pirge ko adagi hoi ngasai thambi ko ima baba pirge ai oza मैमना तंबिरप लाई गुरु से काउ या पोंते आई ओजा जिंग आई दुम खुरमजे अदुगा ग्रेड से लोई पीदे यारो मरम लोई मा हासे आई गे तिनब जिंग से आई जे मी खल्ला याम तिनेबा मी खल्ला तिने दिना सात तो सिमी जे राशि याउदेदा पक्तेदा मसी मी फगदा मानदे ओ नत्र कदमना डिसीजन लोई मनुंगदा तिनब जिदा आइना बुहेक नोमिनी फार तिनग्रम मी जे फत्रजु अफब मी ओइरबने अदा फत्रजु हाइदि अदमाय खंजेबा अदो आई लेबो फमने आई तिनरिबा मरो पांसि लोई एक खनजब मी जी अफब मी याम ओइ मरमदे आई फत्रजु दुम ngawju ngawsna ga haibam leidana ngawdi ngawba ngawju dum ngawsna oiba adu afaba maro pang ai gi tinajariba mayam halaman boire hanurju marup tong tinaba leidana moida loimak आई क्रेडिट पीजरगे हिरम खुदिमक्ता मतेंग पामेदिगी आई थाना गाड़ी तो निया लेते इसे सकपो हरपदको आई इमाराबा am लेम हेरिस मोजु पाक समायना याव फंगदेबा इंटरव्यू ngamdako माजो आइना माइ गाड़ी 800 am लेम अदु आई गाड़ी थौ हैदिने माजो थागत तजु या पोंदेको पुसिजुको अदमाना तिनबा मरो पासे याम फगिबा मोइसिना फजिना समायना ngasibo समायना लेपगा समायना लई जरी नी नाय इचन जो दम यारो ने मसिदे ISTB जो यारे आइदि सुम फैयब को तिनजबा अफबा मी तिनरुबजा ना दुमोइदा लोमा आई तिनजबा मरुप सिंगदा मरुमा पांग सिंगदा अदुम क्रेडिट पीरगे याम नुंगाइजे अदुगा मखा तारकपा दासोरी की थबक थरमदजु हेना माइ पाकपो ओइबियो दगी दासोरी नगा साइ हाइगिबा तोंगानबा बेन अमा लिंखलगा फजना परफॉर्म तौननबगी मयामगी अदगी दासोरी की तोंगानबा फेन अमा काइन हाइगिबदो मागी खाइदोंनरगे याम फजबो खलुन मयामदजु हेना माइ पाकपोजु ओइबियो को अदुगा अरोइबोइना कोइगी मयामदा मेसेज समतंग दासोरी की फेन मयामदा अदगी मिंग ताबियो मयामजिदा मेसेज समतंग पिबिरम आई दिहोदि मणिपुर की सी मतांग दा हायदि अफबा तौसी लंथुम तांजनजी अखोय याम वारे ना लंथुम सी अखोय मसेम दगी ज्वार सानबे टाइप त खोकनबदो नतबको मपान दगी मीगी लम दगी हाइदि अखोय मसाय ए हाजो लैतबसिना वाखंगदबो ओहेले थबक तोबुजु ngमोय सिनेमा अफबा नमे पैसा लेते तोए अदगी इसाई तमनिंगे पैसा लेते तो अफब मरुप आइना फंगिबगी फबय वानेबको अफब मरुप फंगदबो इतारदी तो खिदुइनि अदुना मोसिगी यूथ सिंगसिदा मही मसिंगमुदी याम तमनरी याम है नान मही मसिंग तमजु पैसा थोक्तदी कम कानदे सेन चाजे हैब नते वैल्यू लेबा थबक था वांगबा पे चावबा थबक लेबा कनबा याबा थबक सोसाइटी दा होगी पोचै सेमबजे अखोगी आइगी याम ngange अदम हाइनि मैम उ सावदर हंगदे ngरang nan isai ma kuidriye viral amlai ado aini sengi be saini oski aduda sidari bajing do moi pom da ju po pom da ju yai maram di kano da yam wana khong na ju leita thin na ju leita na studio ju leita na kara western gi mong ne ba singer ju among leita da na इचनुपी मंदा गिनी सालिने माना वेस्टर्न की सकपदा सक्तबदुबो क्याम फजदोइनबो नमफुदनेबा मीदी लेदी लेते लेतमनिना कितंग दुमाइना तौबे वाने दो इता सिदबगी को मीगी मतौ मीगी थागर पेबे मुद क्रिटिसाइज तौनबगी हाना क्रिटिसाइज अदो तौसनो कसु गाइदे थी न हाइरिनेबा आइजु यानिंगे थी पोतो लेतेबा मतमदुदा पोतो लेते गिटार खोंगनब लेते अदगी रोक तो मी आइगी हलमन मरुम आइगी फ्रेंड सिंगसे मोइसो मु मणिपुरी से खोंबियो यादेबा मरमदी इकाई हैबा लोकल से अदुना कोबर नंबर मी कोबर नंबर आइदा जो कोबर नंबर इसाई मी इसाई अफावबदो थिल्लगा खोंगा अफाव साबदो अदुजु तोसी इसाई इसागी नसा नसागी पोट यूनिक हाइजे यूनिक ओइबगी वानते इसागी प्रॉपर्टी फिरान नसागी फिरान चिंगत पसंगे असुमाय हाइनिंगे अदो आई सावबदी नतेबा अदो ट्राई तौजरीनी इसा पोट पैसा तानजे हाइजु इसी युमदा पोट सेमजे खोय जिक आई मोता होबदी ब्रश तौबदी लेखेते होबदी काइन सादिने खोय लमजे को दुक साबगा
kabuk sabagi sida export tawba yadreba akhodi manipur gi chana thana mapan chatpa yam leine adu yam thagale maramdi kano da kangla bujia ga do ad mapan da chatli do sumaina isa gi oiba pot chai sara kholaga ko akhoi lamje chakhol halaje ba mi woni adai sida bi khota bi nasana dai kaim chi tawdan mi sida bi film da sum leibase ko kitang samada lebaki iramdam gi nangi naraibaki contribute kitang taw mi na haibu ardi fajadoi ba su taw ju taw da bana mi ataw taw da hun na sida le di ko lebak se chokot bang amoi khale akhoi society je sportsman yam leire hadak olympic ta ani yawre yam angre adu khare hena di thon ga da bane du awabo ji gi matam sino oibi ai mapan thokpa mapan da posei thokpa export import khang de akhoi je sen thum je tan bam change hojik ti paisa gi la ne ba tor mm se ko adigi kari malem leba ama aiba ama loksan da ba leba am de di continent amagi beto power pai na ba kai tor je mani lan gi paisa gi lan nga tane ba so da khoi nangmal le koi paisa pai wa le lan da wa de ching chan ya le te ma to ne khang ngam de ado chinau mem do something new ano wakal putok piu youth sing wakan thada biu akhoi na hairi sida sum wari oina haibani akhoi ma to buk tambira kono haire akhoi di noi gi wakan da no bo potho aduga lebak si kamai chakol handage chakol hangadage haibase kok thada biu na ai akhoi gi youth sing haining yang phazai da sori gi wakhalon je da mi eng tabi ba mayam na ju soidamaki khoi gi da sori gi wakhalon ji da soidamaki yaningam gani hana khale anoba ma hawdoga khoi isa gi oiba ko hadi mingon loi depend torim ne hajik se da sori na tum hogolok de hawna nungdang tumam dai mingon loi depend torim ne be sagi product de putok tane ko ado anoba mayam idea putok pi pa pam baduni ado loiselak poina ai gi sei amatang ko loiram dai ji da kari de gi hawraki bano ha be sei do sei mate amtang khudol tamir Karidagi hawrakibno nungsiba lam lambi ng bururaga putafam kangregi wakal Karidagi hawrakibno nungsiba lam lambi ng bururaga putafam kangregi wakal Masibu nungsibagi hauna sara thamoida faurakiba nungsiba se kau hanbinu hakchanga thawai ga khainadri fau kau hanbinu hakchanga thawai ga khainadri fau la 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 Tabal mangalgi pukning huraba chamadagi henbini Nangi minglaba maitong Kokil ginung siraba konjel sama day suhelibi Ko'y tumnaraba ng giwangang Ho 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 Tabal mga hipok ning hurabaw sama dagi helibi Nanggi minglaba maitong Kokil ginung siraba konjel sama day suhelibi Ko'y tumnaraba ng giwangang Hutamoy Karam na potasige Nang gunung siruba ay gimang lanse Hutamoy Karam na potasige Nang gunung siruba ay gimang lanse
Thank you. Yang hase akhi ngasigi thoram ISTV da kanglei paki mani medeng tabi ba punama khoi ngasigi dasori gi thoram asi yamna nungai ba thoram ma su aram gani makha tarak padasu adumna pambi ba khoi gi karamba sei saku unaroge aduga karamba lamda mai palaba mu sing adumak khoi dadumak contact obiro aduga ngasigi damak de ISTV da kanglei paki mani medeng tabi ba myam punam po amuka hanna thagar ba phongdok chari aroi ba ina dasori gi apamba ise amtang khudol tambiram laga Neng thi jay da lam dam se nung li da uru kuding hay ha hay ha hay ha hay ha Neng thi jay da lam dam se nung li da uru kuding faja kreda nangi sing sang faja kreda yanki kuding uru Pena chơi ding gi sarik na say sak na chuna na pau thang yei hoi bu lao wa pung lo na ching sang na pung khon thang yei Hey pena chơi ding gi sarik na say sak na chuna na pau thang yei hoi bu lao wa pung lo na ching sang na pung khon thang yei wari li ri mi hau rol gi dong si chana na yel hau ai gi Wari li ri mi hau rol gi nung si chana na yel hau ngai Sanje na ha gi tau dri na o loi jing lo ya nil bu Sanje na ha gi tau dri na o loi jing lo ya nil ba kunung i sei gi kolik na thamoi huno tari bo kunung i sei gi kolik na thamoi huno tari bo asuk na ka fajeb lam dan di amuk daudri ai hakti Ding thi jay da lam dam se nung li da uru kuding Ding thi jay da lam dam se nung li da uru kuding Nungulida uru kuding Nungulida uru kuding Ha 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 Hey 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 ha ha Hey hey Himalaya Manipur na yai pare